Ma'am, it's now like to view. Ma'am, it's now current chakre. Yes, no idea. It's now like to view. It's now like view. I will you touch and see. It's now ma'am. Can I let you know ma'am? Have some biro. Oh, Hojala Oja namaste. Oja chasing chabira broja. Oja han lakpire. Thank you Oja. Oja first ham lakpibe like to biro. Oja chasing chabira broja. Chare kari yang chage Oja. Oja kari yang chage Oja. Like to biro. Thank you Oja. Oh, Oja chabira bro. Ibem cha sare. Thank you, Ibemsa. Nangdi chak chara bro. Like to be more ironba. Oh, ironba chara soja. Machida baja fry jarong munida. Nga ka jarong niaba. Ibemsa changkhan nuara bro. Nahakidi champut charang niko. Ojagi ironba se machida jarong munida chare oja hai. Oh. Chare ya. Champut chari ro. Khojagi ironbasisu machida soidana karigumum jawramni baja baji tobaka ngaka bemchang asi thabak chatpro hachang nungaina ukabi tauba wow oja pokhai re he khojagi leite tana pang sanaba sum chabane ba iromaga ukabiga oja ko ukabi taubaga sum pang sanaba chabane ba ibemchang asi thabak karu bro ꯆꯝꯐꯨꯠ ꯆꯥꯔꯦ ꯍꯣꯏ ꯆꯠꯂꯦ ꯆꯠꯄꯗꯤ ꯀꯩꯝ ꯇꯧꯔꯛꯇꯦꯀꯣ ꯄꯨꯡ ꯀꯌꯥꯐꯥꯎ ꯗ꯭ꯌꯨꯇꯤ ꯇꯧꯔꯛꯀꯦ ꯉꯁꯤꯕꯣ ꯉꯁꯤ ꯄꯨꯡ ꯀꯌꯥ ꯗ꯭ꯌꯨꯇꯤ ꯇꯧꯔꯛꯀꯦ ꯉꯁꯤ ꯄꯨꯡ ꯀꯌꯥ ꯗ꯭ꯌꯨꯇꯤ ꯇꯧꯔꯛꯀꯦ ꯏꯕꯦꯝꯆꯥ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯏꯆꯤꯟꯅꯥꯎ ꯀꯅꯥꯒꯨꯝꯕ ꯆꯪꯕꯤꯔꯛꯎ ꯆꯪꯕꯤꯔꯒꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯣꯖꯥ ꯏꯝꯐꯥꯜꯗꯗꯤ ꯏꯪꯉꯝꯅꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯏꯪꯉꯦ ꯀꯁꯥꯔꯔꯣꯝꯗꯁꯨ ꯁꯨꯝ ꯏꯪꯉꯦ ꯃꯩ ꯃꯝꯃꯦ ꯑꯣꯖꯥ ꯃꯩ ꯆꯠꯈ꯭ꯔꯦ ꯑꯣꯖꯥ ꯃꯩ ꯆꯠꯈ꯭ꯔꯦ ꯃꯩ ꯆꯠꯈꯤꯕꯇ ꯉꯥꯏꯔꯤ ꯄꯨꯡ 3 ꯐꯥꯎ ꯇꯧꯖꯔꯦ ꯑꯁ ꯌꯥꯝ ꯀꯨꯏꯅ ꯁꯨꯔꯛꯏꯅ ꯑꯗꯨꯗꯤ
ꯄꯨꯡ 3 ꯑꯁꯤ ꯌꯥꯝ ꯀꯨꯏꯅ ꯁꯨꯔꯛꯏ ꯏꯕꯦꯝꯆꯥ ꯐꯅ ꯀꯨꯏꯅ ꯁꯨꯔꯛꯏ ꯊꯕꯛꯁꯤ ꯍꯌꯦꯡꯗꯤ ꯅꯣꯡꯃꯥꯏ ꯁꯟꯗꯦꯅꯤ ꯕꯟꯅꯤꯀꯣ ꯍꯌꯦꯡꯗꯤ ꯆꯠꯂꯣꯏꯀꯣ ꯏꯕꯦꯝꯆꯥ ꯁꯟꯗꯦꯅꯤꯅ ꯁꯟꯗꯦꯅꯤꯅ ꯍꯌꯦꯡꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯏꯆꯤꯟ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ ꯆꯦ ꯈꯔ ꯁꯨꯔꯝꯗꯕꯒꯤ ꯁꯨꯕꯅꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯁꯨꯖꯜꯂꯨꯈꯤꯅꯨꯗ ꯁꯨꯝ ꯈꯔ ꯌꯦꯡꯉ ꯁꯨꯝ ꯁꯨꯔꯣꯀꯣ ꯋꯥꯎ ꯀꯔꯦꯟ ꯂꯥꯛꯑꯦ ꯃꯩ ꯂꯥꯛꯑꯦ ꯀꯔꯦꯟ ꯂꯥꯛꯑꯦ ꯃꯩ ꯂꯥꯛꯑꯦ ꯑꯣꯖꯥ ꯃꯩ ꯂꯥꯛꯑꯦ ꯀꯔꯦꯟ ꯂꯥꯛꯑꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯑꯣꯖꯥ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯦ ꯑꯣꯖꯥ ꯑꯣꯖꯥ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯦꯜꯕꯤ ꯊꯥꯕꯅꯤ ꯉꯁꯤꯁꯦ ꯊꯥꯔꯔꯣꯏ ꯇꯧꯕꯅꯤ ꯑꯗꯣ ꯉꯔꯥꯡ ꯊꯥꯕ ꯑꯃ ꯍꯧꯕꯅꯤꯅ ꯉꯁꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯒꯦ ꯍꯥꯏꯅ ꯑꯣꯖꯥ ꯍꯧꯕꯅꯤ ꯑꯣꯖꯥ ꯏꯕꯦꯝꯆꯥ ꯀꯩꯗꯧꯔꯤꯒꯦ ꯆꯦ ꯆꯥꯡ ꯁꯨꯔꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯐꯝꯃꯤꯕ꯭ꯔꯣ ꯃꯨꯟꯅꯕꯤ ꯁꯦꯝꯍꯜꯂꯣ ꯑꯣ ꯃꯥ ꯉꯥ ꯆꯥꯔꯕ꯭ꯔꯥ ꯑꯣꯖꯥ ꯉꯥꯁꯤꯡ ꯊꯣꯡꯕ ꯆꯥꯏꯌꯦ ꯐꯝꯃꯤ ꯑꯣꯖꯥ ꯐꯝꯃꯤꯌꯦ ꯐꯝꯕꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗ ꯑꯩꯁꯨ ꯐꯝꯃꯤꯌꯦ ꯑꯣꯖꯥꯁꯨ ꯐꯝꯃꯤꯌꯦ ꯎꯔꯦꯗꯅ ꯑꯣꯖꯥꯁꯨ ꯐꯝꯃꯤꯌꯦ ꯑꯣꯖꯥꯁꯨ ꯐꯝꯃꯤꯌꯦ ꯎꯝ ꯑꯣꯖꯥꯁꯨ ꯐꯝꯃꯤꯌꯦ ꯁꯤꯁꯦ ꯃꯆꯥ ꯊꯣꯏꯕꯤ ꯉꯛꯇꯁꯦ ꯇꯥꯍꯧꯔꯤꯁꯦ ꯃꯌꯥꯝ ꯑꯦꯜꯕꯤ ꯊꯥꯅꯔꯤ कह है बा सरना हाय भाई कहाँ से हो हाँ हाय सर मैं आप कहाँ से बोले रहो मैं आसाम के हूँ आसाम कसार आसाम ꯑꯩꯗꯤ ꯀꯨꯏꯅ ꯐꯝꯕ ꯒꯨꯝꯗꯧꯕ ꯉꯝꯗꯦ ꯑꯣꯖꯥ ꯑꯩꯁꯨ ꯀꯨꯏꯅ ꯑꯗꯨꯝ ꯐꯝꯃꯤ ꯈ꯭ꯋꯥꯡꯗꯤ ꯁꯨꯝ ꯅꯥꯏꯌꯦꯕꯀꯣ
बस में हो लड़ाई चल रही है कम्युनिटीज के बस में ꯑꯩꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤꯅꯤꯗ ꯍꯣꯏ ꯍꯣꯏ ꯈꯪꯉꯤꯗ मैम करा लेके इतना मैम मैं यूपी से हूँ ओ धन्यवाद शुक्रिया सर जी यूपी उत्तर प्रदेश से मेरे चैनल में आने के लिए आपको शुक्रिया धन्यवाद लाइक कर दीजिए आपका अगर चैनल है तो हम लोग मैं भी सपोर्ट करूँगी आप भी सपोर्ट कर दीजिए ईश्वर जी मेरे चैनल में आने के लिए आपको बहुत बहुत शुक्रिया अगर मेरे चैनल में आए तो मेरे चैनल को लाइक कर दीजिए सब कर दीजिए सपोर्ट कर दीजिए अगर आपको भी चैनल है तो मैं भी सपोर्ट करती हूँ ठीक है जी उसे जी खाना वाना खा लिया क्या 자 ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯕꯤꯔꯒꯦ ꯑꯗꯨꯝ ꯉꯥ ꯊꯣꯡꯉꯤ ꯉꯥꯁꯤꯡ ꯊꯣꯡꯕ ꯆꯥꯏ ꯇꯨꯝꯅꯤꯡꯉꯦꯕꯣ
ꯀꯩꯕ ꯃꯦꯔꯥ ꯊꯥꯒꯤ ꯅꯤꯉꯣꯜ ꯍꯥꯍꯥ ꯅꯣꯛꯂꯦ ꯎꯏꯅꯤ ꯍꯥꯏꯔꯗꯤ ꯀꯔꯤꯒꯤ ꯑꯦꯜꯕꯤ ꯊꯥꯔꯤꯅꯣ ꯏꯅꯥꯎ ꯎꯏꯅꯤꯡꯉꯦ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯇ꯭ꯔꯃꯤꯅ ꯎꯏꯔꯦꯗꯅ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯗ꯭ꯔꯃꯤꯅ ꯎꯏꯔꯦ ꯅꯪꯒꯤ ꯗꯦꯁ ꯈꯨꯗꯤꯡ ꯀꯣꯏꯅ ꯂꯩꯌꯨ ꯏꯅꯥꯎꯁꯦ ꯀꯣꯛ ꯆꯥꯛꯂꯤꯕꯅꯤ ꯃꯌꯥꯝ ꯃꯩ ꯍꯩꯠ ꯀꯣꯛꯀ ꯆꯥꯛꯇꯦ ꯍꯧꯔꯛꯀꯅꯨ ꯑꯉꯥꯡ ꯅꯪ ꯅꯪ ꯂꯥꯛꯄꯤꯗꯕꯅꯤꯅ ꯑꯩ ꯇꯟꯅ ꯎꯏꯊꯔꯦ ꯆꯠꯄ ꯉꯝꯂꯤꯉꯩꯗ ꯀꯣꯏꯕ ꯇꯥꯏꯗꯅ ꯏꯅꯥꯎ ꯍꯥꯏꯅ ꯀꯣꯏꯌꯨ ꯀꯣꯏꯌꯨ ꯉꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯥꯈꯠꯂꯝꯗꯣꯔꯕꯅꯤ ꯏꯅꯥꯎꯗꯣ ꯐꯖ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯌꯨꯀꯣ ꯏꯅꯝꯃꯗꯣ ꯂꯥꯛꯂꯕ ꯏꯅꯥꯎ ꯂꯥꯛꯇ꯭ꯔꯤ ꯃꯥ ꯔꯤꯜ ꯁꯦꯝꯃꯝꯒꯅꯤ ꯏꯅꯥꯎꯁꯦ ꯆꯥꯛ ꯄꯤꯖꯕ ꯆꯠꯄꯒ ꯄꯨꯛ ꯄꯣꯛꯈꯥꯏꯗꯣꯔꯦ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯏꯅꯥꯎꯁꯦꯡꯅ
ꯎꯏꯔꯕꯅꯤꯅ ꯀꯩꯗꯧꯅꯤ ꯇꯨꯝꯃꯣ ꯏꯅꯥꯎ ꯍꯥꯏ ꯇꯨꯝꯃꯒꯦ ꯃꯤꯁꯨ ꯂꯥꯛꯇ꯭ꯔꯦ ꯅꯪ ꯀꯣꯏꯔꯨꯔꯣ ꯅꯪꯗꯤ ꯀꯣꯏꯕ ꯐꯕꯅꯤꯅ ꯑꯩꯉꯣꯟꯗ ꯀꯣꯏꯔꯁꯨ ꯋꯥ ꯍꯥꯏ ꯂꯥꯛꯑꯁꯨ ꯇꯨꯝꯅ ꯂꯩ ꯀꯔꯤ ꯑꯦꯜꯕꯤꯅꯣ ꯁꯤꯕꯣ ꯃꯤꯗꯨ ꯂꯩꯇꯕꯅꯤꯅ ꯇꯨꯝꯅꯤꯡꯉꯦꯗꯅ ꯂꯥꯛꯆꯅꯤ ꯑꯩ ꯂꯥꯛꯑꯔꯣꯏꯗ ꯃꯤ ꯀꯀꯥ ꯂꯣꯏꯁꯜꯂꯒꯦ
ꯊꯦꯡꯅ ꯂꯩꯍꯧꯗꯦ
Okay, Salam, bye bye.